ꯉꯁꯤꯗꯤ ꯄꯣꯛ ꯃꯀꯣꯛ ꯄꯨꯖꯔꯦ ꯑꯗꯣ ꯄꯣꯛ ꯃꯀꯣꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯟꯅ ꯏꯁꯤꯡ ꯑꯁꯥꯕꯗ ꯐꯨꯠꯇꯣꯛꯑꯦꯕꯀꯣ ꯁꯤꯗ ꯊꯣꯛꯏꯕ ꯃꯔꯦꯛ ꯃꯌꯥꯝꯁꯦꯀꯣ ꯉꯁꯥꯏꯒꯤ ꯁꯥꯗꯣ ꯐꯨꯠꯄ ꯂꯣꯏꯈ꯭ꯔꯦ ꯁꯤꯅ ꯏꯁꯤꯡ ꯑꯆꯝꯕꯅꯦꯕꯀꯣ ꯁꯤ ꯐꯖꯅ ꯁꯧꯍꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯁꯦꯀꯣ ꯂꯣꯏ ꯊꯥꯔꯅꯤ ꯑꯗꯨꯒ ꯁꯥꯁꯤꯒ ꯇꯧꯔꯒ ꯐꯖꯅ ꯐꯨꯠꯊꯔꯅꯤꯀꯣ ꯁꯤꯡ ꯆꯅꯝ ꯁꯤꯡꯁꯤꯡ ꯊꯥꯛꯆꯜꯂꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯜꯂꯦ ꯂꯣꯏꯔꯕꯣ ꯑꯁ ꯂꯧꯔꯒꯦ ꯃꯍꯤꯁꯨ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯦ ꯃꯆꯨ ꯈꯔ ꯍꯥꯞꯆꯟꯒꯦ ꯃꯍꯤꯁꯦ ꯌꯥꯝꯃꯛꯇ꯭ꯔꯦ ꯃꯍꯤ ꯈꯔꯒ ꯍꯩꯖꯤꯜꯂꯒꯦ ꯃꯍꯤꯁꯦ ꯀꯪꯗꯤ ꯀꯪꯁꯤꯜꯂꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯍꯤꯁꯦ ꯁ꯭ꯋꯥꯏ ꯌꯧꯔꯕꯅꯤꯅ ꯃꯤꯈꯨꯞ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯀꯩꯅꯣꯅ ꯈꯔꯪꯖꯩ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯣꯛ ꯃꯀꯣꯛ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯄꯣꯔꯛꯑꯦ ꯑꯗꯣ ꯑꯣꯛ ꯃꯀꯣꯛꯁꯦ ꯑꯩ ꯆꯥꯗꯤ ꯆꯥꯕꯅꯦꯕꯀꯣ ꯑꯗꯣ ꯀꯛ ꯆꯥꯕꯗꯣ ꯉꯁꯤꯗꯤ ꯀꯛꯇꯕꯤꯗ ꯍꯦꯛꯇ ꯄꯣꯔꯛꯑꯦ ꯌꯥꯔꯦ ꯌꯥꯔꯦ ꯃꯃꯤ ꯁꯦꯡꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯑꯍꯥꯟꯕꯒꯤ ꯐꯤꯈꯥ ꯑꯝꯇꯪ ꯑꯗꯨꯗꯤ ꯍꯧꯒꯠꯂꯛꯑꯒꯦ ꯃꯅꯥꯅꯤ मई चले मोरों से मई चले मोरों से मई चले मोरों से
ꯃꯣꯔꯣꯛ ꯃꯦꯠꯄ ꯀꯥꯟꯗ ꯂꯨꯞꯄ ꯆꯥꯒꯗꯕꯅꯤ ꯁꯤꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯁꯥꯁꯤꯅ ꯑꯗꯨꯝ ꯌꯥꯏ ꯁꯥꯏꯁꯤꯗꯤ ꯃꯅꯥꯗꯨ ꯁꯦꯠꯊꯔꯒ ꯃꯅꯥꯁꯦ ꯐꯖꯔꯦ ꯁꯤꯗꯤ ꯍꯣꯇꯦꯜꯗꯗꯤ ꯂꯨꯄꯥ 200-300 ꯁꯤꯁꯦ ꯑꯝꯇ ꯇꯩꯊꯣꯛꯀꯦ ꯆꯝꯄ꯭ꯔꯥ ꯁꯨꯝꯖꯤꯟꯒꯦ ꯐꯖꯕꯁꯦ ꯇꯧꯔꯒꯦ
Morocco yadra. Mana lu sanda. Đi ra rồi mana cái chẳng sao cái nào không phải rất là xa rồi không kì rồi đi xong rồi mana phải rất là xa rồi xin mà thắc cái phải rất xa phải là ba bạn từ này vậy tôi ba bạn từ này vậy à tha bằng cái đi lối ra rồi hay thôi xa bằng ngầm đây video cho lúc lại cái xoay đó ngay khi đi